Mayambu Amazing Bible Prophecy Ministry in Manipurina Taramno Shari. Masi nainagadaba topic asidi Paap habisi karino habisi maramda nainasi. Masi ki topic asi asuki matik mari oi. Masi khangbasna Paap habisi karino khangbasna karigidamo Prabhu Jisu Krishna sibibano aikoi ki convening ai gidamo isona kari tharang tobi haiba asina singbagi maramda aikoi na phajana bap tap ngangwani sinausang masi topic ase yamna maru oi amasung aikhoida yamna asoba warning makhal amasuni khoina topic ase da sangjandringaita hana isodagi pathana tawse sagata laiba ipa iso nakpaini ngai letan thagatsare asigi numit ase da ipa aikhoina Paap habse karino nahana aikhoida khanganing ba Paap habse karino habse ki maramda naina gadori ipa Paap selban nagi faculty khudimon hana sinabiu aina ngangba khudimon ha ki wahi wahanbiu isagi oiba wahan wahanbigino aingonda laiba ai mangaire haiba napan asina singba sing ado loina namsanbiu ipa iso aduga na ki asumma se khatang koi nungsiraba isinaw sing video asibu yang video kotemata asumba je pa khanganjaba amasung taminajaba amanbiu hokudeng loi phawna na singbiu Prabhu Jisu Krista gi minda khurumjari amen aikoi masi khoina bible legi phajana yengmnase ahanbada aikoina Genesis tagi hanasase Genesis 2 gi 16 17 da asumna hai. And the Lord commanded the man, saying, of every tree of the garden thou mayest freely eat. Isona mi aduda yathang pidatona hairami garden asida horiba kudimak ase nahana sabiyai mahi ase sabiyai adubu taratarita but of the tree of knowledge of good and evil apa phatta khan ngai ugi u ase magi mahi ase thou shalt not eat of it nang saroi dabani for in the day that thou eatest thereof thou shalt surely die nang saba numita nang madugi mahi to nang saba matamda nang soidana sigani habani thou shalt surely die nakhoi nahak soidana sigani habisini sinausa aduna akhona sidai khange ibadamna isona sagunu haibu uhaido sai madudagi Paap takhi Romans 6:23 da asumna hai Paap ki atongmandi sibani adupu ishorgi khudondi Prabhu Jisu Krista gi mapana lomba naida papunsi pibani hai aduna Paap aikhoina siriba ifadamna siribse karino haiba matanda Bible na haibagi matuina Paap ki atongman Paap ki dandi phangbagi sibani hai adoi dadi ifadam sire aduga ma ki matungda lakpa khuna Romans 5:12 ta jo haire adamna Paap tawbudagi aduga magi matung in bai khora su mathang Paap tawduna asibase malam pithribi asida sangakhi haina palle adu oiba taragadi Paap habse karino ikhona yengbe adamna tawgibase adamna uhai chagibase masi Paap ni habse masidagi akhona khangi amu yengse adudi hariba asida uhai chaba asida ishona karipi habse kari yathang yawi habse ikhona mu yengmnase Genesis 3 gi 9 da asumna hai ishona ai English pararoi na khoi nambiyo ai Manipur nam haira case nausing matamje yamna mangde ishona adam bugawi aduga hai na kadai de lei mahangna haiki adam na khungki aina nangi khonjen leikon asida aina nangi khonjen tai aduna ai kire maramde ai je phi thongdre ai samuk sale verse 11 da mapui bungana hai nangonda kanana nangje phi thongdre na haige aina yathang pikhiba aina saganu haina yathang pikhiba upambi adu nang charabra adugi mahi adu nang charabra hai aduga adamna hai aina nupi asigi aduga unto Adam he said Adam the man hai asina verse 17 da niko sorry verse 17 da asum hai aduga akoina sigi mamang da akoina 11 sidagi akoina khangye madudi kaino khanda
ꯏꯁꯣꯔꯅ ꯌꯥꯊꯪ ꯄꯤꯌꯦꯕ ꯑꯗꯥꯝꯗ ꯋꯥꯍꯩꯗꯣ ꯆꯥꯒꯅꯨ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯗꯥꯝꯗ ꯄꯤꯌꯦꯕ ꯆꯥꯒꯅꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯁꯣꯔꯅ ꯄꯤꯕ ꯌꯥꯊꯪ ꯑꯃꯅꯦꯕ ꯑꯗꯨꯒ ꯚꯔꯁ 17ꯗ ꯍꯥꯏ ꯑꯗꯥꯝꯗ ꯏꯁꯣꯔꯅ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯪꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯆꯥꯈ꯭ꯔꯦ ꯑꯩꯅ ꯆꯥꯒꯅꯨ ꯍꯥꯏꯕ ꯎꯍꯩ ꯑꯗꯨ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯆꯥꯔꯒꯗꯤ ꯅꯪ ꯁꯤꯒꯅꯤ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯅ ꯁꯤꯔꯥ ꯄꯤꯔꯕꯅꯤ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯑꯗꯥꯝꯗ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯆꯥꯒꯅꯨ ꯍꯥꯏꯔꯤꯕꯁꯦ ꯃꯉꯣꯟꯗ ꯌꯥꯊꯪ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯈꯪꯉꯦ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯌꯥꯊꯪ ꯊꯨꯒꯥꯏꯕꯁꯦ ꯃꯁꯤꯕꯨ ꯄꯥꯞ ꯍꯥꯏꯅ ꯈꯪꯅꯩꯕ ꯑꯗꯨꯅ ꯑꯗꯥꯝꯗ ꯏꯁꯣꯔꯅ ꯍꯥꯟꯅ ꯈꯪꯍꯜꯂꯦ ꯃꯁꯤ ꯆꯥꯒꯅꯨ ꯍꯥꯏꯅ ꯈꯪꯍꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯈꯪꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯕ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯕ ꯑꯁꯤꯒꯨꯝꯕ ꯌꯥꯊꯪꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯒ ꯇꯧꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯞꯅꯦꯕ ꯃꯁꯤ ꯑꯗꯥꯝꯗ thou shall not eat 하이브니 능 thou shall not eat 능 짜로이다버니 하이브니 마 야탕 비우지 마시 asumna haibaga mai thou shall not kill nang mi haloidabni thou shall not commit adultery nang mi tu lanaroidabni thou shall not steal mi gi mapo huraloidabni thou shall not bear false witness nang oidaba ngaloidabni thou shall not commit nang kaloidabni haiba asiga masiga kadi khenageba kari su khenade isnausing masidagi akoina khangi madudi paap haibse karino ꯏꯁꯣꯔꯅ ꯄꯤꯕ ꯌꯥꯊꯪꯁꯦ ꯃꯁꯤ ꯊꯨꯒꯥꯏꯕ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯞ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤ ꯍꯦꯟꯅ ꯈꯪꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯅ ꯃꯤꯡꯁꯦ 1 John 3:4ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ Whosoever committed sin transgress also the law ꯄꯥꯞ ꯇꯧꯕ ꯈꯨꯗꯤꯡꯃꯛꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏ for sin is transgression of the law ꯃꯔꯝꯗꯤ ꯄꯥꯞ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏ ꯏꯁꯅꯥꯎꯁꯥ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯏꯁꯣꯔꯅ ꯈꯪꯉꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯧꯒꯅꯨ ꯍꯥꯏꯅ ꯄꯤꯈ꯭ꯔꯕ ꯌꯥꯊꯪ ꯑꯦꯅꯤ ꯕꯥꯏꯕꯜꯗ ꯄꯤꯔꯤꯕ ꯌꯥꯊꯪ ꯑꯩꯈꯣꯏꯗ ꯈꯪꯍꯟꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯕꯁꯦ ꯈꯪꯅ ꯈꯪꯅ ꯃꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯈ꯭ꯔꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯈꯪꯅ ꯇꯧꯕꯁꯦ ꯃꯁꯤꯕꯨ ꯄꯥꯞꯅꯦꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯈꯪꯗꯅ ꯂꯩꯕꯁꯦ ꯏꯁꯣꯔꯅ ꯄꯥꯝꯗꯦꯕ ꯈꯪꯍꯟꯕ ꯍꯥꯏꯕꯁꯤꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯃꯤꯅꯨꯡꯁꯤ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯅ ꯂꯩꯕ ꯄꯥꯝꯗꯦ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕ ꯃꯤ ꯑꯣꯏꯅ ꯂꯩꯕꯗꯣ ꯄꯥꯝꯗꯦꯕ ꯑꯩꯈꯣꯏꯁꯦ ꯈꯪꯍꯜꯂꯒ ꯍꯦꯟꯅ ꯁꯤꯡꯕ ꯃꯤ ꯑꯗꯨ ꯄꯥꯝꯃꯦꯕ ꯃꯁꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯪꯄꯥꯟꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟꯗꯣ ꯍꯦꯟꯅ ꯅꯣꯡꯃꯒꯤ ꯈꯪꯉꯒ ꯁꯤꯡꯉꯒ ꯂꯩꯕꯗꯣ ꯃꯈꯣꯏꯗ ꯑꯣꯏꯗꯦꯕ ꯃꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯕꯤꯈꯤꯕ ꯁꯦꯝꯕꯤꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯄꯤꯕꯤꯈꯤꯕ ꯒ꯭ꯌꯥꯟꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯈꯔ ꯍꯦꯟꯒꯠꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅ ꯄꯥꯝꯕꯁꯦ ꯃꯥꯒ ꯍꯦꯟꯅ ꯅꯪꯅꯕ ꯑꯩꯈꯣꯏꯗ ꯈꯪꯉꯝꯗꯕꯗꯣ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯈꯪꯍꯟꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯨꯝ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯣꯏꯅ ꯈꯪꯍꯟꯕꯁꯦ ꯄꯥꯝꯃꯦ ꯃꯔꯝ ꯑꯣꯏꯗꯤ ꯑꯉꯥꯡ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯨꯝꯅꯤ ꯑꯦ ꯀꯥꯔꯝꯕꯗꯒꯤ ꯑꯦꯒꯤ ꯄꯔꯥꯗꯣ ꯈꯪꯉ ꯕꯤ ꯀꯥꯍꯟꯕ ꯃꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯂꯥꯛꯄꯁꯦ ꯃꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯍꯦꯟꯅ ꯅꯪꯅꯅ ꯂꯩꯃꯤꯟꯅꯕꯁꯦ ꯄꯥꯝꯃꯦꯕ ꯃꯁꯤ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤꯅꯦꯕ ꯈꯪꯗꯅ ꯂꯩꯕꯕꯨꯗꯤ ꯈꯪꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯄꯥꯞ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ sin is the willful, intentional, purposeful, and deliberate violation of the revealed will of God. 하이브기 아트디 이쇼나 아이코이다 퐁독비크라바 마하키 아닝바세 아이코이나 떠게 하이나 떠바 아이코이나 닝나 코이나 캉나 마시부 투가이바세 마시 인다바세 마시부 아이코이나 파 하이나 캉네바 근데 if Adamda haibse thou shall not eat haibse aduna nangna charoidabani chaba numitta nang sigani haiba matam nangna haiba indaba matamda nang sigani haibne chamaneba when you disobey me you will surely die haiba du ka chamaneba isnausa aduna ikhoina paw haibse khoina adubu khangdragadi ko paap leite khoina tasena pusena paapse khangdraba adu aitagadi isona पाप लेते अखोना पाप तौगिब तारसु मदुगी दंडी चार्ज
ado aikoida isona charge tawdeba nang paap tawre haina isona aikoida haideba isnausing maramdi aikoigi isoje asukimati nungsi abani adubu khangdana di leheloi kono Acts 17 ge 30 da asumnai ko khangnaba matamdadi isona mitche ushanbieba adubu hawdikti mepung khudingma puning hongngai gidama isona yathang pikre haibigi athadi aikoina khangdan leiba aikoje loina khangal le habani khangdana leiringai matamdadi aina paap tawrosu phana tawragasu isona aije paapini haina lobide maramde ai khangdeba adubu khangdana di leheloi aduna hojiti akoi khudingma puning hong haije maramdi akoi khudingma loina khangaleba Prabhu Jisu Krishna aikoi gi damak laaga sibire aduna aikoi gi paap gi kaningai gi damak Prabhu Jisu na sibine habse aikoi loina khangaleba masibu indaba habse paap neba aikoi snausen aduga John 15 gi 22 24 amusung yengsi Prabhu Jisu Krishna aiko masi yengsi ko If I have not come and spoken unto them, aina laaga makhoida nganglamdraba haibadi Jews sing aina laaga hairamdragadi asumdo haibiramdragadi they have not sinned makhoi paap leiram loidabani but now they have no clock for their sin adubu makhoi gi paap ado kusaningai gi phi hojiti leitre maramdi Prabhu Jisu Krishna laaga asumdo makhoida takpire asumdo makhoida ngange adubu makhoina asumdo iningdeba aduna maram oiduna makhoi paap leba makoina hana asumba khangdringai de makoi paap laite adubu khanglaba matungda Prabhu na takpidaba matungda phawba makoina inda vibese makoi paap kusaningai leitre habani 24 asumnai if I have not done among them the works which none other man did mi kanamtana tawkidreba thabak singa se aina makoi gi marakta tawramdrabadi they had not had sin makoi da paap habse makoi da leiram loidabani but now have they both sin and hated both me and my father adubu hojiti makoina aibusu ure aduga aigi ipabusu makoina ai amusu aigi ipabu tukusare hamne aduna Jews sing asina kaidoba Prabhu Jisu Krishna tawriba thabuk mayam afaba thabuk mayam je makoina loi ure mi kanamdan tawidaba kona anaba makan kuding phale asiba mi phawa hinkalale masina takudi masi isona khakta tawgadabani habni adubu adumaina ulab phawdu makoina Prabhu Jisu Krishna do thajadeba maduna maram oiduna makoi paap lai habni aduna Jews tawriba paap sidi kaino khangna tawdabaneba aduna makoi te paap lai isnausa aduna masidagi habdi khangna tawbase masi paapni khangdana tawragadi aikoina paap lai te habni 9:41 da koina mu yengchi John 9:41 da Jesus said unto them, Jisuna makoida hirami, if you were blind, nakoi mitanglam lagadi, ye should have no sin, nakoi paap leiram loidabani. But now ye say we see, therefore your sin remain. Aduna ekoina mitangam mabadi, Hawaii de habdi, mitang by habdi ekoina kangam dragadi, uram dragadi, kangam dragadi, nakoi paap leiram loidabani, adubu nakoina ui, habdi kangi, habani na, nakoi paap leide habni. Masidegi ekoina kangi snausa. Aikoina khangdana puksen sengna khangdana aikoina paap tawba taragadi shona aikoje paapini haina lobide madugi maran aikoide sibide adubu aikoina khanglaba matungda tawragadi paap lai masidagi aikoina khangi shona pa aikoje karamba matamda aide paap tawre haina karamba matamda haigani paap se karamba matamda haigani haiba matam da yengshiko sumna aikoina khangdraba ani khaktani we did not know it paap habse aikoina karino afaba asumba se karino habse aikoina khangdraba and we had no way of knowing it aikoina masi khangningai ge lambi su leitraba khangdraba aduga khangningai lambi su leitraba adoi tarati aina paap taroga su isona aikoina charge tawthi hain question nausa adubu aikoina khangdraba adubu khangningai ge lambi di leiba adubu aikoina thausa da na thidraba adoi tati madu sumo paap lai ne snausa maramdi shona aikoje khangdana lehin vibes pamde adumai toragadi isana isabu khoina condemnation tawkni khoi yengchim unam fadna jengmina siko isana isabu kamaina maran sijagani self condemnation je karamba matamda laikni habsi maramda aikoina mu yengche snausa masi akan mu warning ne John 3:16 legina 19 yengji ko John 3:16 aikoina khange
मचे पारगुमसी इशोना मालम पृथ्वी असुके मतिंग नुसीदुना महाकी अमत्ता ngairaba machanupa ase pibi kanagumna mahak thajadabadi shiroi adubu lomba naidaba punsi phangani habne masim lare aduga Prabhu Jesu Krishna aikhoida arang khobam piba ngami mongonda thajragadi aikhoina lomba naidana punsi phangi habse aikhoina khangaga masi indraba madu pap lere koisnaw sing adunani aikhoina prithibida leiba pungkhurimse khangandana leiba pamde adugidama ishorgi aphabo pawje mafam khudingda sandokani haije karigino haidi khangdaba mising ado loina khanganingai neba khangaba matungdadi mokhoina inba indaba ise mokhoigi mathongni indragadi pap leire aduga illagana pap leitre haibisineba aduga 17 da yingse ko madamdi God sent out his son into the world to condemn the world pithibi malam pithibi sibu maran siningai gidama ipana mahaki masanu patharakhiba nate but that the world through him might be saved adubu mahagi mapana pithibi se kanbiningai gidama tharakpane Prabhu Jesu Krishna tang panda lakpase aikhoibu amuk maran siningai lakna teba marambi aikhoina pap tawba matam ibadam tawba matam pithibi se maran sikre aduna Prabhu Jesu Krishna lakpati maran lokthokpa lakni aduga mahaki mapana aikhoibu kanbiningai gidama lakpane ngosi aikhoina kawgumsu I think the jengte he that believe on him is not condemned Prabhu Jesu Krishna da thajaba mahak adudi maran side habne kana mina sini atopa Manipur Bible dadi wayan bide hai ko masi lan bane adu English translation but he that believe not is condemned already Prabhu Jesu Krishna da thajaba mahak adudi hana mangjauna na maran sikrabane hai because he had not believed in the name of the only begotten Son of God. Ishorgi amatra boksaba masanupa aduda mahak adugi maming da mahana thazde hai. Snausa ikoina Prabhu Jesu na ikoigi damak sibiba lai haina Bible le ikoina khangre course sire adu haribu wari je khangaga ikoina mongonda thazragadi ikoi arang kubam phangani habje ikoina khange aduga ikoina masi mongonda thajadraba anyone pithibida leba mi amna masiga sumbo paw taraga thajadraba mahakti ishona maran sikrabane maramdi asumdo khanga tawdabagi aduga yengsi henam action 19 da and this is a condemnation masi maran sibodo masani that light is come into the world men love darkness rather than light maramdi prithvi asida mangal atho lakre mangan haibidi asumba adu lakre haidi ba asumba je kaidawi Prabhu Jesu Krishna gi punsida asumba je ulaga hinkreba Jesus is the truth personified. Jesus is the light personified. Mi wena asumba do utkraba asumba do punsi wena hinkraba mi ado kanano Prabhu Jesu Krishna ne adu busidai men love darkness rather than light adumba asumba adu dagi light haidi mangan adu dagi haibadi asumba adu dagi misna amamba haibadi pap haibadi aran base masine hena pami haibadi because their deeds were evil manandi mokhoina tawriba thabaksing phatte haidi tang panda leiba misina mokhoina tawriba to phatte paakhi thabaksing tawi aduna maram oiduna asumba du da pamde mangal adu mokhoina pamde asumba du pamde mokhoi amambada hinduna lei adumaina asumba do lakre adugu indaduna amambada aduga arambadu nam tawduna leiriba mi ase masana masabu maran sijarabne mokhoina hayeng norok to sapa matamda ishobu maran siroi kana so siroi maramdi asumba do mokhoina khangkre adu mokhoina indabaineba isnaw sanang aisu asumba do ngasi aikoina Bible na takpiba asumba do khangaga indaba taragadi aikoina pa bhaibse lei habse aikoina matam khudingda aikoina kawgumsi habse masine isnaw sa aduga aina huji hairiba takpidi se masisu 7-day Adventist ki doctrine nati I'm not teaching the doctrine of 7-day Adventists. I'm not teaching my own doctrine. I'm teaching the doctrine from the Bible. Bible degi ko Bible na takpiba asengba aina takpani. Sinausa masi 7-day Adventist ki doctrine nate masi agi doctrine nate Bible na haibani madugi matungna ikona satseba. Adventist na haibe in biganu isnausang aina haibe in biganu adugi mota Bible na
hairadi Bible na takpiragadi madugi matungna sasi habse masineba ekoi amu yengchminase Titus ki 3 ki 10 11 hai a man that is an heretic after first and second admonition reject haidi ekoi na heretic habdi ekoi na sasta ki to khai taningiba haidi aramba tawningiba aduga mi khananingiba haiba mi ado ahanba amasung anisuba warak piba matamda ko takpiba matamda mahana yadarba knowing that he that is such is sabated aduna asigma mahak ado asumdo prabatte di maki lambido lana salaba adumaina habire ganang saliba lambide lali tawguno haina amu anira khangalaba fawdo mahana aramba lambi adu saliba mahado and sin pap tawre being condemned of himself ma masamang nako maran sizare udun haidi ekhoisu isona ahanbada asumdo khangde ngai de khoi upalite khang ngai gi lambi later du upalite ekhoina khanga kanda aduga haideba lambi adudagi onna tainana asumba adudagi onna tainana salaba aduitadi isana isabu maran sijabani habise ekhoina laijare isnausa masina mu yengchiko John 5 ke 39 the 40 39 40 da mu yengsida hai such the scripture for in them ye think have eternal life Bible da thiu maramdi maduda nakhoina arang khobam phangani haidi Bible da takliba mayam se Genesis dagina mayhuron dagina phongdok pi phawd Bible da iriba mayam se masi ekhoin da thigedabani maramdi hairiba asina ekhoi arang khobam pi ningai gi masak thong madu da yaweba and they which testify of me hairiba sina aigi maramda masina sakhi pibaneba 40 and you will not come to me nakoi da engon da lawai that ye may have life nakoi arang khubam phangningai gi da ma hingba punsi phangningai gi da ma nakoi na engon da lawai hamni masi jiusin da snausa ekoi na Bible thiraga asumbodo thiraga ekoi na Prabhu Jesu Christ ngonda arang khubam phangningai gi da ma laktraba adoita di ekoi ishan isabu maran sijabani maside ken sabu maran leite snausa masi Bible na haibani ko ekoi na Bible pass Bible padu se khoi na karino asumbo do thige do ni hari ba asumbo Bible legi ai khoi gi oja guru singna takpi re phonat ba khoi na Bible da khoi na punsi da thengna ki da ba asumbo ma khoi na thengna pom matam da hari bu thengna kan da khoi na madu in laga khoi na arang khobam phangani haibe se adu gi thausa da duna hari ba asumbo do in da ba tar ga di kedo ba ai khoi je norok ta sakani haibani isana isabu maran sibibani isnausa aduga aina su amu hairi aikoina 7 day Bible gi matuna 7 day habase masina ishogi aseng pathabanu mini Exodus 20 gi aikoina I to 11 day yawribse aduga Sunday nomaisin no meda habase Bible da yawdaba aikoina pathabanu minate masidi min da semani masidi Bible da yawde isnausa na koina khangaba basigi asumbaji pathabanu misiri tadini shubir mitani no majin mita natte habsin na khoina khangaga na khoina no majin mita induna lairaba na khoi paap leire hana khangam da bayai khoina sabada habsi gi maram da khoina takpa matam da khanaw mi sukang khang da balai adu khang da bdo mu khoi paap lai khide mi kamarum dang ages ki matam da 530 and 70 90 ki matam da Roman Catholic na dominant oiba matam da mi kan aso Bible padaba pahandaba matamda mokoina mishna nomajina miche sabani khangaga sengna ngaaga mokoi loine chakki ado haideba mishing ado ishona mokoi sabat thugai haina mokoi mara leite maran sibide maramdi mokoina sabat ki asumbodo mokoi phasana khangkide adun haideba mishing ado di mokoi arang kubam phangani maramdi mokoi khangdana tawkibni aduga khangningai lambi su leite maramdi mokoina Bible paba phangde adubu hauchi matamda hingliba ikoina di asengbo pathabanu mise karino habse ekhoina Bible degi ekhoina thidokpagi tanja phangi aduga asumba du khangningai gi matamdo ekhoina lei adu phawba machi asumba je khangnaga ekhoina indaba taragri isnausa ekhoi pap lei adoitadi adugumba asumba sabat ki asumdo khangaga ekhoina indaba je isane sabu condemn tawbani akanba warning mapi yengminasi ko Luke 5 ki asna masina loiragan Luke 5 ki 37 to 39 ekhoina yengsin masi isona ikhode piba yamna asobo waneni masi church ki denomination khudingmuna ayamba mi sinako masi apply tawdun lei khoi punsida yengchi ko 37 no man put a new wine into the old bottle mi kanam tana anova you have say ariba
bottle da hapte adiba bottle di sound gi part da hapte else the new wine will burst the bottle natraga di anauba sungak pa yu aduna haidi dakha mahi aduna haidi bo bottle adu adiba bottle adu saga hangani and be spill aduga pokhai hangani and the bottle shall perish haidi bo bottle to mangani hai amu yengse thate ita new wine must be put into new bottle haidi anauba you have say anauba part da hap kadamni bodar pizza adoi tade ni makale isnaw sidai the wine haidi se kaino takpi tambi badune anauba takpi tambi ba adubu khana new wine haina kane all bottle haragana kaino ai khoi gi thamoi je miyo bigi ariba thamoi je all bottle haraga khoi gi ariba thamoi hana digi khona thaja duna laikhraba ai khoi gi laikhraba ariba khoi gi amanba thamoi je masibo ai khona khangneba aduga masini aduga anauba doctrine ano new one hagna anauba doctrine masi krai da hapneba anauba thamoi habdi ariba thamoi do khena pungning honglaba ekhoi gi thamoi anauba inau noraba ishor gi mapana thawai se mapana naunaba pungning aduda anauba takpi tambiba bible gi takpi tambiba do hapsangadabneba habdi aikoina hana suta ta gi daba anauba aikoina bible pabdi gi thangna anauba je masi karamba thamoi da hapkani akhoi nauna poba thamoi da hapkadabni habni maramdi akhoi gi hana gi ariba du da hapa tarabdi adu madu pokhai hangene habdi akhoi da madu gi thoidoro kan hamba leite yengchiko aroi bada 39 je ai manipur da para ke 39 je ko masi hena bhap tan ngai gi yong 5 pe ariba yu thakpa mi amana anauba yu pamde maramdi man hai ariba ne hena phai masi akhoi mi pun khuding man hai rebni haidi hana digi akhoi na takpi tambi khraba ariba ba do misina dum ipai pusina takpi tangriba ariba do taduna lakpa mising aduna ai akhoi di anauba takpi ba pamde bible gi asumba anauba takpi do akhoi pamde akhoi di ariba sina dum phare haina misina lai haba masi khwadi phatamni masi adune aidi nomaijin no misina aidi saban no minena dum ngapna laire aduna ai hoji tarini suban no me thangja no misina sabana habse ai pamde ai nomaijin jina hena phare haina misina khale masini ko ai baptist ni aduna ai gi baptist dharma sini hena phare atopa dharma anauba dharma bible gi matungina sapa dharma ai pamdre ai baptist oina poya baptist oina sige ai catholic oina poya ai catholic oina signi haiba masigi motive se lairingai ko isnaucha koi punchi da saukat ba supang phung asumba du da koi sapa sungang moy koi janam signi ai baptist oiba tarsu ai adventist oiba tarsu ai roman catholic oiba tarsu ai presbyterian oiba taraksu kaidoba ai koi gi thodi asumba bible gi matun na koi na thiraga asumba phangdu gi matun na sat five je masi koi oi gedam ne aduna hoji gi matam da ayam mission habdi ari bane hena phare ai gi ipai pu de gi sanarpa koi gi dharma sine hena phare habsine masi aran bani masi gi wakhal je koi na thadok je masi gi wakhal je thadok chiba makai ko ai koi asumba sungla lapang moy ai koi gi punchi da saukat pa habje sungang moy madu gi dama ishona ai koi da piriba akan bu warning ne ba sinausa masi ai koi na kawgum siko aduna ishogi pathaba no miche tare ne shubani koi na genesis 2 gi 1 to 3 de jo koi na pa ba khange aduga prabhu jisu krista masa mangna su maki punsida ko mana pok pading na si phawda look for season da habi matuna mahana maki hona bi matuna ishogi mana ngakhi bana mise tare ni shubane apostle sina loi ka gi kamtuna masigi no majino mita aseng bana mine na kana su ngakhi de bi sinausa adubu masidi roman catholic ni semba mine semba saitan semba doctrine ni ishogi atang tare shuba ishor potha bana me bo bibi bana mise tugani ngai tawni sinausa aduna asigumje masigi matung ina lairagum si habisne aduga Deuteronomy 30 ki 10 da jai I call heaven and earth to record this day against you aina masi sargam sung prithibi kauduna aina nakhoi da record tawninga hari I have said before you life and death blessing and cursing nakhoi manda ahingba amsung asiba bor amsung chirap thamli therefore choose life that both thou and thy seed may live nang amsung nang gi dara sing do hingai gi dama ahingba punsi khalu hai snausa aduna akhoi gi punsi da ju akhoi na asumba haibse akhoi na khalaga ingdamne asumba adugi matung na akhoi na sakan akhoi na susta pa ba haibse
पाप है अखोना तौब मतन होय अखोजे इपादाना पाप तौबदी अखोगे हक्चांगदा अखोदा sinful nature हाइबदी अखोना पाप तौनमिगी हक्चांग अमा अखोय पोखरे अदुबु पाप तौनमिगी हक्चांग पोखे बतारसो इशोना अखोदा पाप ने हाना लौबीदे मरमदी पाप है नंग अइना खंगंगा तौब पापने मसिगो आय अंगाम मचासिंगदि पाप लेते मखोयना क्या लौते अइना खंगगा असुंबदु खंगगा इनबा नत्र इनदबा है इसागी फ्रीडम इसागी चॉइस ना पाप है ओहनबने मदुगिदमक अखोना इशोदा मरान सिबा यादे पाप है इसाना तौबा अदुगी मतुंदा तौबनी है अदुगा इशोना अखोबु क्यागी मतिक कनिंगे है अखोना यंगसे एजिकल आई थिंक 32 है अइना महांगना मी अमना पाप तौदुना मी अमना सिबदो आई मदुदा हराउदे हाइदि मी अमना नोरकता सतपदो अइना हराउदे इशोना है करिगिदमोना खोय सिदुनो पुनिंग ना खोय नमाय लेथरो हिंगु हामने सेकंड पीटर 3 की 9 दसो इशोना आई कोई बिपुंग खुदिंगमक्से सिबा पामदे कोई खुदिंगमक पुनिंग होंदुना चटपा पामी हाबसिने नावसा इखोजु असुंब जिकि मतुंगने इखोयना चटलासे इखोयना पाप हाबसे इखोयना थादोसे अइना आई नंग आइगी पुनसिदा नंग अइना खंगबा असुंब जिकि मतुंगना अनौबो रसु बाइबल ले इखोयना थिरगा असुंब जे थिदोगा मदुगी मतुंगना समिना से हाबसे अइना मयामदा अपन तौनी सिनावसा ngasi nahana aiki sermon se taraga asumba je khangaga nakoina indaba taragadi ko isnausa ishona nakoibu maran sigani ishona nakoibu kanbibu ngamoi aduga ikoina asumba dugi matuina ikoi chache ishoda ikoina ngamdaba dugi dama ikoina ishoda prabhu yesu kristo sangaga prabhu ai nahaki asumba se inba ngamanbiu haina maduda ikoina sangse adoidi ishona kanbigani dabidi kudingda ishona bobi boisnu patna tause sagada lebe paisho nana papa se karino habse koina khangani kre ipa nahaki phongdokhraba nahaki takbikhraba asumba koina खंगनखरबा सुमबजे अखोइना लोय हाइना अखोइना इनदबा हाइबसे मसि पापने हाइबसे अखोइना खंगजरे इसना अदना अखोइसु अखोइगि पुनसिदा हाना खंगमदबा हौजि नौना खंगबा सुम क्याम मरुम असिगि मटुंगने अखोइजु इंदुनु सपंगम हनबि पाइसो तारे प्रभु जीसु गिमिंद करमजरे आमेन।